Manipurda matam khara ki mamangdagi COVID positive oiba mioi amata Leirudraba Matung JNIMS ta PG tamliba Maheiroi ama Ngasi COVID-19 positive oiba Thengnkhre mahak ngarang kok chikpa amasung laihok torokpadagi sample logduna test tobada positive oire haiba khangba ngamkhibani hairi paw asina hai radio diagnosis ki PG Maheiroi adu Hyderabad takini mahaki hostel natana atopa state lana chatlubagi travel history amata laiti hairi Hauzik oirakliba fiba masigi matangda JNIMS ki director na chair logduna khudaki oiba meeting amasu pangthokhibaga loinana miyamnasu mipaiba poktanaba director na miyamda appeal tawrakli COVID-19 positive oiramlaba PG Maheiroi adu COVID ward ta yamdrabada numit 8 ni lehenaba sem sakhre hairi